Maru Eba Pau Tara Suba Lok Sabha Mikhal gi Ahanba Phase ki oina Manipur yauna state amadi union territory tara mangagi parliamentary constituency Marifudra Mathoi da bot hadakre Manipur ki outer gi vote thodok masa khara natana mapung oina ingna sikna pangthokre sada humphudra nipan gi mathakta bot hadakre Congress ne Assembly segment tarit tagi afaspa lauthokhi BJP na lemhoriba segment dagi lauthokpa kari ngamdribano haina hanagi Chief Minister Okram Ibobina hangli Amadi Chief Minister N Birena Model Code of Conduct thugai haina Congress ki mirep onaba kishorna amaromda hanagi Chief Minister Okram Ibobina Code of Conduct thugai haina BJP na commission da wakatkre Kurumzari, Miding Tabiriba Singh Butaram Noksari Pau Sandok na Pizari. Tara Taret Suba Lok Sabha Mikhalgi Ahanba Phase ki oina Manipur yauna state amadi union territory tara mangagi parliamentary constituency Marifudra Mathoi da bot hadakre Manipur gi outer gi oina thodok masa masa khara natana mapung oina ingna signa bot hadanakre Mikhalas da chada Humphudra nipan gi mathakta bot hadanaki ngasi gi Mikhalasina mirep nipal gi marai bak lep lagani mirep sing adudi NCP gi angam karung kom INC gi James Kasung NPF gi Dr Lorho BJP gi Benjamin Mate IDP gi Asang Kasar JDU gi Hangkhan Pau Taitul amasung Independent Mirep Kaipuni polling station singi akoibada security na akan bamong dangak senbagi thabak lokhatki Senapati District ta Mikhal gi coverage piriba ISTV News team gi video journalist Thoksom Tomba Kishan amadi khwairakpam naubana Mikhal gi pirakpa report ta district asida EVM machine yarakta badagi bot hadabagi matam khara thengthakiba natana atai pamdaba thodok thokpagi pau leite Kala Pahar gi polling station 50/31 ABC bot hadafam singda mahut sinduna bot hadanabagi mami khara ditaba ukhi Naga People's Front ki Mirep Dr Lorhoga aikhoi gi paumi ga unakhibagi paudam ama I have not had facilitation towning basi akogi jati bijati singsi amana mabu nungsinadaba natraga koi marakta communal disharmony laibasa masi han distress laibasi remove tawna bagi damaktai thabak pangthok jagani mafam kuding makta challaga maitai ga naga oro natraga maitai ga pangan oro natraga pangan ga kuki oro kuki ga naga oro masingba makhaisi gap laibasi hana bridge tawgani madu oraga di ingtha taptha basi lairaga di akoina development or so amar so progress some chatlaga mangthana chatpangam gane basi thajabne maduni han bada mistrust labisi lauthokna na bagi damakta ai mayam gi marakta challaga masingba advocate tawgni Churachandpur district ta Mikhal gi coverage piriba ISTV News team dagi report lobisi aina leirima mafam se Churachandpur district ki Songpi Misal Compound gi polling station ani mafam si turnout jam phajai hoji phawda poll hoiram dai matam si phawda khoina thengna matam da mafam si gi polling station sina turnout si khwaidagi hena phajai masi 75 ki mathakta poll tawgani haibagi thajaba chapchana lei madudagi hena langkhat pasu yai adubo hoji maki oina loiram dai mi kupsi yoksala aba phawda chapchawa magi polling percentage se di chapchana phangbadi ngamde mapung oina outer gi candidate ni pana maraibak lepna ga doriba adumba election saisida hojik phawda Churachandpur district oina pamdaba thodok thokpagi paw phangde marakta BVPAT amadi EVM na singba machine sing yarakta ba macham samari yanaba na singba khara khak natana mapung oina yengbadadi yamna shanti oina ingna chikna akhoi pangthokpa mikhal ama haibado handaki district sigi oina de handaki mikhal sina oire Churachandpur district oina thodamna naw amadi Jenta Kumar Sharma ga loina na pawjam jaiba Richard Ranjan Songpi Amaromda Mikhal Santi oina pangthokhi district asigi oina sada humphudra manga dagi marifu fawba poll percentage oiba yai Masit pumba Churachandpur gi miyamna democracy bu hena thazaba thamlakpadagi ni haina Mikhal gi arosu oiriba DC Churachandpur Shyamlal Puniyana fongdoragli 333 polling stations under 6 assembly constituencies of Churachandpur. So far up to like 3 p.m. on an average the polling has been about 75%. So by the
closure time it should be plus minus 80%, plus minus 5% it could be. The poll process so far has been smooth. There has not been any untoward incidents reported. There were initial glitches from certain polling stations reported about this one VVPAT, but all were rectified in time, and poll process went on smoothly. And the credit goes to the people of Churachandpur who have matured enough and who have listened to our call of making the elections free and fair. Jiri bam da su ing na sing na bot thada na ki pam da ba thodok thok ta na ba akan bamong da ngak sin bagi thabak sa thaki hiramasi gi matang da aikoi gi jiri bam correspondent Rosima lagi report. Jiri bam gi oina su mikhala sida sada humphut nipan dasmik ahum yona bot thada na ki polling personnel sing district headquarter da thungla baga loinana voting EVM sing strong room da ngak senduna thamkhre. Tamelong district ki oina sumikhal ing nising na pangthoki bot thadabagi chang sada marifu humdoi dasmik ama ani yoki district administration na Tamelong higher secondary school da model polling station oihanki Tamelong gi polling station sa maga marifudra masung none gi polling station yangkhai manga da webcast tawki mathau tawruba polling personnel sing EVM galoinana district headquarter yorakre. Chandel district ki oina Jafau Bazar da leba Maha Union High School da polling station ahum da miyamna angan ba ayuk tagi hauna thoraktuna bot thadana ki hana MLA oiramba Victor Nunglung na fongdorokpada mafam adu da tariba election polling officer singda sada marifu adu khak bot thadagadabani haibagi wafam lakpa thengnaki. Sugunu Kendra gi oina su ayuk pung 8 tagi hauna miyamna thoroktuna bot thadanaki police personnel singna mikhal asi ingna singna chathanaba section thorang lokhatki. Sugunu Kendra gi MLA su oiriba Congress party gi wangang loi K Ranjitna outer gi oina Congress NPP amadi NPF na bot masing thinagani haibagi thajaba lai fongdorakhi. Again, Congress ki MLA mane na koi party ki dum pahaisan banata ba. Hujigla iba koi Manipur ki kari hai tare praja sing na amna kinari ba cap ki matang sida BJP ki manifesto da hapak ba kholok ba adu moi no dia semdok semjin the protection ga hai ba madu oiroi da ba pone ha bisi site lai su hai ba dagi akoi dagi sai gi media gi amna advance hoi matam ni na praja mayam sina BJP da vote pinning bu gi waklon si chingsu tam su leite aduna aina khan bada handa ki outer oina di election se akoi Congress ka uga NPP or natraga NPF hai riba party ahum si akoi thina gane na lawi Khangabo Kendra gi polling number 35/15 da BJP gi worker ni haiba khara changlak laga Congress ki agent ki che chang munbaga loinana makha tana phamba yaroi haina ki helam le hairi thodok aduna maram oiraga bot thadaba ngaihak lepki ahenba security sangsilaktuna irang adu lakshillaba matungda vote amuk thadaki. Lenga gasina paikhatliba thabak thoram sing asi miyamna ningthina khangbana miyamna BJP party da makhogi vote adu soidana pirakani haibagi thajaba lei haina education minister su oiriba lenga ki wangangloi TS Radeshyam na vote thadaba lakpada ISTV news ka unabada fongdorakhi. Public si amna apni sarkar center da pahali sarkar si am thajaba hai tare toilet leito mi da toilet piwa sing leito mi da gas piwa al singi pension phanganba yum leito mi yum piwa sing mawara pa mayam adai ching na chalaga unaw phangna praja na chief minister unaw phangba kungang chatna praja singna apni mai benefit me am yohan ba sumaina reaching the unreached public ki damakta praja ki damakta leiba sarkar ne pro people loi bane khanmanina adana praja na so imbo thadarakan. Ukhrul district ki oina su angan ba ayuk tagi hauna mioi kya thoraktuna bot thadanaki akan ba security ki section thorang lokhatuna pamdaba thodok thoktana ba honaki amaromda aikoi gi Ukhrul paumi na pirakpa paugi matung inna Ukhrul district ki poi village da sakhangdaba singna EVM machine ani thugairam le hairi poi A amasung B polling station da EVM ani kaiba thodok nattana Ukhrul amasung Kamjong district ki mapung oina ngasi gi mikhal tangdu leitana maipak na pangthoki haina DC Ukhrul